Kurumzari, Ming Tabri Simutaram Uchari, Nasigma Pauda. Handak ADC Mikalda, my Palaba Muis in the Kulai Pipes in a Kihanbagi Tabak left and a Chatari Haina, Deputy Chief Minister Kagamna High Grade. Nursamana Anabasing the Sizinariba Wahiwata Amadi Mo Matodu, Layamagi Hidak Makal Amani Haina, Health Minister Funjatang Tonsingna High Grade. Amadi Hayangagi Indira Gandhi National Old Age Pension Kendra the Chalaga Yantolagani Haina, Social Welfare Minister A.K. Mirabaina Fundokre. Mapung Pau Pizari. Handak Pangtokibo Autonomous District Council ADC Gimikalda Mai Pakraba candidate Kayada Sakanga Bakulai Pibesina Hatkani Haina Kihan Bagitabak Houses Lieutenant Chatari Haina Deputy Chief Minister Kakamna Nasi Manipur Pradesh Congress Committee Office Pangtopa Paumisinga Unabada Fundokre Mana Makataraduna Asigumba Kihan Bagitabak Chataba Asina Council Semangam Davani Atuba Matamda Lalobusinga Samnaba Mihut Singh Masakangdora Batabak Paikale Haiki Amaromda Hose Pandam Karafangana Bagidamakta National Highway Sinda Economic Blockade Taribasi, Miang Hogmat Pani, Masi Kudakta Lep Naba, Lepana Punamaki Apo Oigani, Ban Amasung Blockade Tenanaba State Ki Akanaba and Semnanaba Honari. ADC Mikagi Matanda Makataraduna, ADC Gimato Mapungfana, Tauzabangam Naba Akanaba Policy Amasung, Protection Gitabak Paikali, ADC Gi, Karakiba Mihul Singh Lalalu Karaga Samnaduna, Tabak Tauri Haba, Japsaba Kangde, Atuba Matanda Council Semduna, Wasak Lonaba Honaragani, Haiki. Election da sati bemongda makoi interfere tor pugumna government formation na so makoi se khutchi auction ba ya khutchi auction na kan honar pa se u kam party khara nang naron sing mating na ta khiba group asina hojik su khucham na ba tokte adana masi yamna mong ta da ba yamna Bet President Ama Lehogadra Hibagi Akibadulay Hajaribako Maravana Koi Munna Yingli Yamna Kanatori Yam Sixina Koi Yingsilli Soidana Yam Tuna Nauna Kangrava member Singse Wasak Hanama Taurani Aduga Council Singasi form tone Honagani Yam Tuna Council Singasi form tone of Torang Taurani Aduga Tudogna Nunang Ngaliti. Nurse Amana Anabasing Luina Bada Season Riva Wahawata Amasung Mo Matodu Layambagi Hida Makal Amani Haiba Kangna Professional Oina Nursing Tabak Togadabani Haina Health Minister Funjatang Tonsina Ngasi Nursing National Level Workshop Hodopagi Thoramda High Grade Manipur Nursing Council Nasinduna Medical Directorate Ki College of Nursing Conference Holder Issues and Public Image of Nursing Haiba Hidamda Pangtokiba National Level Workshop Hodopagi Thoramda Health Minister Funjatang Tonsing Health Services Ki Director Dr. Okram Ibomcha, Ayus Ki Director Dr. K. Lokendro Amasung, Nursing Ki Joint Director Bungjaman Baltena Marueba Muising Serbiaki, Director Okram Ibomcha na Haikibada, Hauzik Manipurda Nursing Council Ki Makada Nurse Lising Taranito Henmana, Miam Ki Seba Tauri, Lamdam Asida Nurse Ki Taudang Hen Hangat Hananaba Matam Chanaba Mongda Takpi Bagi Tangai Fadaba Lady Haiki, Ayus Ki Director Dr. K. Lokendro na Nurse Samo Ebagi Marueba Gun Asi Miam na Pamniba Dukang na Tamoy Sing na Tabak Tobiba Aduni, Dr. Abasung Nursing na Health Sector that Loriba Taudang Asi, Job Manay Haiki, Health Minister Funjatang Tonsing na Workshop Asi Nursing na Miam Amadi Anaba Muisinga Mataukaram na Luina Gani Habadu, Kangana Bapang Topani, Analayangi Lamda Nursing Charba Taudang Lay Fundoki. Tasing na imong nungayan ba, imong mapungpan ba si Nupida Ayam Balibin. Like that, health services, mapungpahan si public gi imeda karito we habido. Soto kan ba si doktor na soto ro habanate. Doktor na ni pagi tabak tore. Nas na ni dupi gi tabak. Housewife hay batare. Edi noiga a technical gide hayro. You know better than me. Adubu, administration setup, administration system, administration carry out, CD. Ani ibak nipa ga nupa, nupi ga nipa. Pun bakanda ibung aphaba nungay ba ibung oy ba ni. Hosik su health sector, health policy, healthcare policy,
ꯃꯄꯨꯡ ꯐꯥꯁꯦꯗꯤ ꯅꯔꯁꯤꯡ ꯁꯔꯚꯤꯁ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ Hayengdagi Indira Gandhi National Old Age Pension Yenthopa Horogani Miyamgi Khudongchanabgi Damak Kendra da Chalaga Yentholagani Haina Social Welfare Minister A.K. Mirabai na Phongdokre Secretary Taleba Mahake Office Server da Pangthokiba Pawi Mipamamada Mirabai na Haikibada Hayengdagi Yentokadoriba Pension Sing asi Card Angangba amasung Higo Machu Paiba Singini Chahi Humfu Dagina Humbudrama Pan Faubagi Manungda Leiba Ahal Singna Tha Tara Marigi Punna Lupali Singaniga Chanipan Amadi Chahi Marifugi Mathakta Leiba Singna Lupali Sing Mangaga Chamanga Fangani Indira Gandhi National Old Age Pension gi Tha Tara Mathoi Amadi Disable gi Oina Tha Tara Marigi Senfam Su Yenthokani Makhoi Yenthopagi Mawongna Masa Masagi account da Thajingadabani Haiki Mirabai na Makatana Miyamgi Khudongchanabgi Damak Kendra da Center Ohumdagi Mari Fauba Department na Silang Duna Yenthokani Masigi Matakta Chatpangamdraba Ahal Oreba Sing Aiba Jerol Piraklabadi Mayumda Chatuna Yenthokna Bathaurang Laire Miyam na pension Loba Lakpa Matamda Masa Masagi card bank passbook Aadhar natraga voter card amadi passport photo ohum purakadabani Miyamgi Khudongchanabgi Damak Paikatpa Thabak Thorom Sing asida Miyam na mateng pangbiu Lamlamgi club amadi Miyamgi Miu Sing nasu tengbangbiu haiki Riba Manipuri Praja Miyam da Pijaningiba Paujensi Maruna pension Lawigadava pensioner Singna Ekoiki Lariba criteria Amaka Equina Tamjabani Tamjaribasi Mamanda Tamba Dumaina Handakisu Equina Tongan district Kiban de Lariba block Sida Equina Kendra Kumpuni Kendra Kumpusi Manunda Tongan ba Kendra Kumpuse Noma Lepaga Numit Equi Tonganba district Amazung Impan West Impan East Tauban Yenbadi simultaneously Tankun Maridagi Hogzagani Juko Valley da Lamgi Che Nabaleriba Sigi Matanda Mau Amadi Southern Angami Anigi Marakta Unkanariba Si Levanduna Hanagum Nagaland Amadi Manipur Anigi Marakta Lainariba Nungshi Chanaba Madi Adu Hanzilagnaba MPP na Nagaland gi Chief Minister da ngasi Aiba Jerol Amataduna Kangangkre Haina Party Sigi Advisor Dr. L. Chandramani na Phongdokre ngasi MPP gi Office ta Pangtopa Paumi Singa Unaba Amada Wafamasi Mahana Phongdokibani Paugi Mifam Aduda MPP gi President and Sobakiran Amadi Atay Marueba Thaupu Singsu Sarwyaki Dr. Chandramani na Makataraduna Ingkum Jalising Machamapan Nifumapanda Manipur asi Bharata tinba matamda Manipur gi pak chawba asi square kilometer lising kunitoi chamanga ga yang khaitar oirami thengkhang kaya da lampik silaktuna hauzik square kilometer lising kunitoi chahum ga kuntare khaktamak ngaire masida center amadi Manipur sarkar na tasin usinadana leirabadi chahi khara gi matungdadi Manipur mutkiba yabagi akiba leiri phongdokhi en sowakirana Manipur gi manung chana leiriba Juko Valley asi tourism gi yamna potential leiba amadi jungle product leiba mafam amani Mafam asi Kananaba Mau Amadi Maram Praja Singna Honariba asi MPP na Thagali Juko Valley Kanbada Makoi Khaktagi Daita Nate Manipur da Leriba Mifum Khudimaki Daita Changi Angami Amadi Mau Praja Singi Marakta Unkanariba asi Bharat Sarkar Amadi Manipur Sarkar na Yingsin Gadabani Haike Boundary ngang na bugi makta Mau gi Praja Singna Tadubi gi Praja Singna Jesami gi Praja Singna Taurubu matamda asomdagi Mangal Labuse compensation Kamana Tobigani, Simatic Chana Pibum Tui, Makogi security, Makogi sense of security, sense of neighborliness. A quite punna Leminagadabni have a Mediagi Tonga, Equina, Marie Lenabo Authority, Nagalangi Kai Kumzariba Chief Minister, Manipuri Kai Kumzariba Chief Minister, Marule, Marie Lenabo Kudimakta, Mediagi Tonga, Koi appeal Togeri. Chakibet tang tara taruke ayuta mahaki loina biga walking chatling aida khangabok buangbal da leiba Sorojini oil pump manakta tata sumo oigani chingnaba gari amana thomlambadagi leikidraba khangabo awang lekai part 1 dagi laisam sanaton misiga mari leinana semkiba JAC na janariba gari fagadabani haina dabi tawduna chathariba Thawal district banna mahausa gi punsida chaun akaiba pikre Imphal more lambida mahusagum gari chatnakide ban sogatpani chingnaba mioi sing lambida thoraktuna ajaro sing thingbagi thabak chathake Athuba matamda chenaba gari ga loinana gari adubu thawriba mioi adu fagadabni haina dabi tawri Koi masi gi mamangda koi da tawpase numin mapani ngasi ga sure koi da pizari je ngasi bawda makoi ji kai gumba masi gi langlang lan jambo puthokta basi da gi koi na makoi da haijare hai koi ju makata ba step silong thara ge harga pani je koi na ngarang da gi thaba hobjara pani chakoi na no banji matam kakti makoi gi response langlang lang din ji puthokti phabu da koi banji tawgada hai basi gi tawgani hai basi koi ji
Sanjoy Gandhi na lekidabagi kuntramanga suba nising thorom Manipur Pradesh Congress Committee na sinduna Imphal gi Congress Bhavan da pangthokre thorom aduda MPCC gi President oibita natana Home Char Supuriba Deputy Chief Minister ga khangam Health Minister Funjathang Tonsing atai atopa MLA amadi MPCC gi thau pubasing su saru yaduna lekidraba Sanjoy Gandhi gi photo da leisu katuna ikai khumnabu utke ga khangam na haikibada Sanjoy Gandhi na lekidaba asi Congress khatagi natana India gi chawna mangjabani mag asan bami uba ngamba society ama chakot pada kari thodang logodage haina pauzal piramba misangni phongdoke bebagasi economically self reliant oidam haib tarabadi subonom kan batai pothok henghan ma hona batai loyana akoi population control so to batai hajabani loyana malema sida nom nomi uwa kokthok pa malamaduna aing asagi khan Kenner Pase, Mercy Tohanaba, Kupanama, Ua Tadana, Rim Ereba Asisu, Amu, Hana Dona, Prakati Kusemda, Sanga Lebuno Sangalaba, Wall Sigi, Remai, Malema Sigi, Masi Aing Asagi Kalase Muka, Hanana Kupanama, Honamin Sea have Bowser Sebaya, from the Muka, Pizari. Imphal Municipality Council gi sinbi sigi wathok athupa matamda warosinpur uhaina Indian National Trade Union Congress Manipur branch sandabi tawri state asigi lenga makhada leba sinmi pumna maki mafamda bharat ke sinmi amana fangba pay scale DA amasung DR na chingba pensioner singna fangliba adu fanganduna lenga ki fazaba mingchet oisanu sinmi pumna maksu hena mathauda pukning changduna hena faba Manipur amasung apunba bharat amagi saktam sagaminasi hairi pagumilak thana tembe break amata Minuthong Hafiz Sata Makhalakai Dalaiba Muhammad Abdul Hasim gi machanupa Muhammad Abdul Said alias Bobby Koba Jahi Kuntraga Mangaram Shuraba Miyo Asi Jakiba Tang Taragi Ayuk Pung Tararom Taba Matamda Auto Rickshaw number MN01V4780 Asi Thauraga Mayimdagi Thokibidagi Ngasi Fauba Mayimda Hanjilaktre Mag Foot Manga Inchi Tarukrong Wangi Masapai Magna Thokiba Matamda Angoba T-shirt Amalitki Angoba Long pen Amasetki Kanagumbana Tengnabirabadi Manakna Police Station Natragana Minuton Hafiz Satab Makhalakai Dalaiba Muhammad Hasim Natraga mobile number 7308531986 da Pau PBU Heidi ISTV Network na Sine Directors Guild Manipur ga kusam na duna pangtholiba national amadi international gi thakta saru yaruraba short film amadi documentary film festival gi tarama pani chanba numita filmmaker Bobby Wahangbam gi Joseph ki masa haiba film asi uba phambigani miyamna ISTV sangai channel da festival asigi film sing asi numit khudingi numida pung 3 ka minute kontra amadi pung 10 ka minute kontra da uba phambigani loinana mathang numit ki ayuk pung 8 amasung nungthil pung 2 da haiba channel asimakta da amung hana yengba Vigani. Jahi March Taratarukta State Assembly na passed Tokiba Manipur Regulation of Visitors, Tenants and Migrants Workers Bill Inglisini Tara mga Manipur Miyam ge apamagi mayotani bill asi yaning de yellow missing kangadaba bill putok na pass to haiba dabida Joint Committee Inner Line Permit System Manipur na Thawbal District ta Miyam ge achoba khongchat ama chatkre Joint Committee na Thawbal District ke tonga tongamba organization sing khunai kanba apunba maida pai bill Bangleipak Women Welfare Association, Nupi Kunai Yadipok, Thawbal District United Development Organization, Thawbal Apunbalub Amadi District Asigi Tongan School Singi Mahiri Singh Yawa Kongshat Asi, Thawbal Okram Dalaiba, Brilliant Academy Degi Hauraga, Thawbal Kaitel Fauduna, DC Office Manak Fauba Chaluraba Matung, Thawbal Mela Ground Up Miyangi Oba Mipam Amasu, Pangthoke, Tharamasida Joint Committee, Co-Convener BK Morangtem, Convener in Charge Ratan Komdram, Co-Convener Somarendra Thokchom, Coordinator MD Khairudin Saha Susaruyake Miyamgi Khongchat Aduna DC Complex Amadi Thawbal Police Station Manungda Thomjinna Bahonake Thawbal Police na Pamdaba Thodok Thotana Basenake Joint Committee Women Committee gi Co-Convener AK Memchana Miyamgi Khongchat asi atai district sing da su pangtokani makata na akan ba khongjang kaya changsinna ba sem sare haiki Tumatamda haya bildo tau hadak famgadoriba assembly asida adugi sanaba yaba billama sembi duna pass tawhanbiu natraga de koi Manipur da leiba koi yellow mi amadi Manipur praja section kuding maka
लोइनरगा मखन मखा कया की एजुकेशन क्या संजनदना अखोई थवाई थाबा बो खिदंग के थेंगनगनि हाइबो वाफमसी आइना ISTV से थमजरे Thawbal Municipal Council Ward Number 8 ki manung chana Thawbal Thong Maya gi kha thangba torban maya dalaiba public ground semjin sajinba loisinbi dre haina Social Welfare Organization Thawbal achobana pendaba phungdoli club ki secretary AK Pratapna lekai asigi amatangai raba ground asi Thawbal Municipal Council Ward ki councillor amadi club na yanaba amagi makhada semgat sagakibani laibak thibadi mamang thagi kumathoidagi thabak shuba hokhiba asi sumnatagi chayol amakhaktang lebak thomjinbagi Tabak Horomlaga Makatana Tabak Lepre, Nauna Lepak Hajinba Asina Turel Gi Torban Sunam Takre, Turel Maril Su Pixin Cre, Masina Ising Ichaw Lakomatanda Kudungcha, the Bagaya Mayok Nabagi Pibam the Lady, Garamba Matandagi Makatana Tabak Hogadagi Haba Chapsana Habangam J, Atuba Matanda Tabak Asibu Paibi Ribising ground acid Lucian Bina Bapunin Jungsili, Natrabadi, Ward Asigi Councillor, Ate member Amadi Thawal Municipal Council Chairperson Boycott Tobagi Tabak Jungsilagani High Ladibo Watsiki Councillor, I put a boycott Tony, Adugo, Chairperson, so put a boycott Tony, I know, put Leper Leji, Yaragadi, Atumatam, Masi, Subsawat, Tambi, I know, we clap his high tiki. Jiribangi Kadam Tala, the Ladyba Power Substation, Gate Staff as an Lataba. Asina Kudungcha the Bama Torokpada, Sembi Sabina Valatabadagi, Kudungcha the Bakaya Mayok Narihana, Old Jiriba Maida Paibi Office to Pantoka Power Mipam Amada, Jiriba Maida Paibi Amadi at the organization Singna Pen the Bafundoli, Substation Asida, Helper Ama Anina, Puduna Labor, Official Singna, Infal the Latopa Hibasi, Manipur State Park Company, Limited K, Asubeni, Company Managing Director na Laktuna Award pa Staff Sing Tambiu, Laliba July Tara Faubugi Manundat Managing Director, Laktuna Award Passing Yang Sindrabadi. Jiribam Dalaiba Civil Society Singna Akan Bakongjang Sangsingani Haidi. Handaki ADC Mikalda 11 Morbung District Council Constituency gi Mai Palaba INC gi member Kai Khozai Lovumna Miyabu Thagat Pagi Tharom Ama Morbung da Pangtokre Tharom asida IFCD Minister Ngamthang Haukip Susaruyaki Minister Ngamthang Haukip na grassroots level da Chakotpa Purakna gi Damak Tangdu Leitaba Tangai Fadi ADC gi Khalaba members na Members Singa Kusamna Duna constituency Asida Hena Chakotpa Puraknaba Honagani Haiki. India Sports Sangha Manipur Pradesh ki State Vice President Manohar Mayum Boris Sharma ki yumda Nongmaimaru Thamjin Bamadi Bom Langsinduna Aki Akhang Nanghanba Thodok India Sports Sangha Manipur Pradesh na yaning daba Fondoli Mari Lena Basingna Miyam Khangna Sengdok Pirau Hairi. Desam Kakchung Kuno Pangal Tabi Wangu Unit Council na ngasi Thawbal District ki tongan ba school singi fibam yengsingkre Sugnu Junior High School yengsilubada classroom amada class ani punsilaga lairik tamba thengnaraki school gi computer ahum pirak labasu ka laitri English mathematics amadi computer gi oza wali Kakchung Kuno Government High School gi su mathematics home science computer social science physical education mite meye ki oza laite English ki oza ama lairamba adusu atopa mapamda utilize tawkre hairi Wangu Tera High School Chatuna Yang Silubadasu Awara Pakaya Leramba Tenaki School Gi Toilet Fencing Amadi Cycle Set Laitri Classroom Matik Chana Matamga Chana Bamong the Laitri Education Department Ki Mari Leneva Singna Office the Famduna Lebagi Mahuta School Sinda Chatuna Awara Passing Yang Sinduna Mapung Fava School Ohenbiu Haidi Miyam gi chakhaw thadapa oigadabana Pumlen Pata Sangai gi ani suba lefam thamba yaroi haina pat asigi akoibada khundariba miyamna apunba mifam pangthokre Pumlen Lake Development Organization amadi Educational Guide Center tokpa chingna sinduna Hianglam Kendra gi manung daleba tokpa ching khuman pokpa sanglen da pangthokhiba mifam asina Pumlen Pat kansi pat asida sangai thamba yaroi pat asida tangduna hingliba miyam gi chakhaw thadapa yaroi haina dabi tawri mifam asida BJP Manipur Pradesh ki Vision Document Committee gi Chairman R.K. Ranjan, General Secretary Media L. Basanta, Core Committee Member Salam Ibohal, State Executive Member Maibam Dhanabir Susar Uyake, Miyamgi Pukchak Oriba Pat Asibu Mahosagi Fibam da Semgat Sagat Pibagi Mahota, Sangai Ani Subalefam Ohengani Haiba, Government Ki Wafam Yabangamloy, Hana Ladiba Mafam da Adamok Lahenduna, Sangai Kansi Hari, BJP ki General Secretary L. Basantana, Pumnen Pat Ki Saktam Kanduna, Miyamgi Apamba Aduda, BJP na Lepkani Haike, R.K. Ranjana, Mahosagi Lejaramba Saktam Hauzuki Mirolna, Tungi Mirol da Piramba Ngamdaba Asi, Ekoige Asoiba Oigani, Miyamgi Lan, Miyamgi Oinanaba, Puno Hanabatangai Fadi, Malem da Fangraba Sangai, Yokasi Tawatapu, Pumlen Pata, Tamgani Haiba Asidi, Chumde, Haiki. Pumlen Pat Kanima Haibase, Pumlen di Wetland as a Masik Kanija.
ꯂꯅꯥꯏꯒꯤ ꯐꯤꯁ ꯐꯥꯔꯝꯁꯤꯡ ꯂꯩꯔꯤꯕꯁꯦ ꯃꯁꯤꯁꯨ ꯄꯥꯔꯠ ꯑꯁꯤ ꯃꯥꯡꯅꯕꯒꯤ ꯑꯆꯧꯕ ꯃꯁꯛ ꯑꯃ ꯂꯩ ꯃꯁꯤ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯂꯣꯛꯇꯥꯛꯇꯁꯨ ꯑꯗꯨꯅꯤ ꯄꯩꯁꯥ ꯃꯌꯥꯝꯗ ꯊꯥꯗꯔꯒ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯐꯨꯝ ꯁꯦꯝꯕꯒꯤ ꯀꯔꯤ ꯄꯨꯟꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯁꯤꯗ ꯇꯧꯍꯟꯗꯅꯕ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯅꯅꯕꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯧꯕꯤꯌꯨ ꯈꯨꯡꯒꯪ ꯄꯥꯠ ꯅꯠꯇ꯭ꯔꯒ ꯋꯦꯠꯂꯦꯟ ꯑꯁꯦ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯊꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯟꯕꯗ ꯊꯝꯁꯤ ꯅꯥꯟꯅ ꯊꯝꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯉꯥꯏ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯠꯆꯕ ꯄꯥꯝꯃꯤ Atsumna haukiba ahing nungyai national highway singda kaukiba matam kaktaba general strike na port puba gari sing highway da panduna leinari Chandel district ki thamna popida blockade sogotpa singna Morerom dagi Imphal da puthorakpa potchei sing chingthakre gari kaya thugaikre union na taliba dabi thabakto ontoraktriba fawpa khongjang asi chathakigani haina union gi mihut amana phongdoli In every department, backlog mayam ama lay, masisu government na matam chana, masi recruitment, special drive, STG damang tobyo hay ba mayam sing sisu government na hoy di hay adu thabaw na pangthok tabagi masi mayam si thok pani adaga maruoy na ojiki chingi oiba land record sing si chingi district ki oina transfer to view mama gi masa gi district ta land record se loin mak tham view hai ba si hai bi ramne masi da su moina assurance pb adubu moi masi su thabak oina di pangthok te hujik phau DIPR amasung District Information Officer na sinduna numit mangani chathagadaba photo exhibition galoina na nomogi oiba interpersonal communication campaign government ki development scheme singi seminar ama Senapati gi Indo Stadium nangarang haukre haudopagi tharomda Senapati ADC gi CEO Rang Peter SGO Paumata David Kasungnaw susruya ki chief guest oikiba Rang Peter na asiguma thorom asina miyam gi dam sarkar na paikhaliba thabak thorom sing khanganduna hena chakhotpa purapa ngamgani haiki Technical session da SBI Senapati gi Chief Manager S Bismarck amasung Assistant Engineer R John na flagship program gi batang da paper pathoke Nomogi oiba Mulberry Cocoon exhibition ama District Sericulture Office DC Office Complex Senapati da pangthokre mela asida paumata mau amasung Senapati area gi farmers singna puthopa cocoon kg chamarom utke tharom asida District Horticulture and Soil Conservator Officer TS Biren Deputy Director Veterinary and Asori mau susar yaki Kanglai Mime Theatre Repertory na Ministry of Culture amadi Art and Culture Manipur gi senthang makhada laliba June gi tang 19 gi July gi tang 3 fawba Mime Theatre amadi Artistic Yoga gi workshop pangthona ba sem sakre marathana temba break amamu break matung da mukana taramu chari Maitebu Schedule Tribe ta Hanjil Hananaba State Sarkar na chap chaba thabok lokhanaba handak pangthokadarba Assembly mifamda firep ama logadabani haina Schedule Tribe Demand Committee Manipur na phongdokre ngasi Manipur Press Club ta pangthokpa pawmisinga unabada committee gi General Secretary L Lokendra na committee na Maitebu Schedule Tribe ta Hanjil Hanbiu haiba dabi asi maram chabani Maitei asi ingnisima chama panyang khaida Schedule Tribe oina lerambadagi masi matungda General da lakhibani haiki Committee ki President Dr. Y. Mohendra na Bharat Sarkar na Jati amabu Schedule Tribe amuk ohenba General amuk ohenduna hongdo hongjin tawba thoksil asi achumanate Bharat Sarkar amadi Manipur Sarkar da masigi chapchaba fibam khangalabasu domina lesinba si pende Meiteina Schedule Tribe olakpada state asida hana laiba Schedule Tribe singda mangzagadaba karisu leite lakadruba Assembly mifamda wafam asigi matangda Manipur Sarkar na chapchaba firep lawdrabadi committee na domina lairoi haiki cultural or otherwise dagi और तना एक मुझे लोगों को प्रयास आता था मतलब एक मुझे भी जो एक मुझे आप लोग रिवाइवल है बेकरी हाँ नहीं और मैं रिस्टोरेशन है बेकरी मधुर आएगा और ना कायदे यासी ना कोई ना सामने लोग ना वेब तो कर देना मैं मुझे चलना किधर पॉलिटिकली तो है एडमिनिस्ट्रेशन की तरफ से तो है एक कोई भी तो दो यार है मुझे हाई होगी तंजा से मांग की नहीं है ना मुझे जब भी तो दो सरकार हाई तो भी यार है ना एक कोई yang mesti orang harus orang aki nanti tu buat sesuatu dengan committee ni. Atau apa organisasi itu dikena baik-baik.
Ramjan tha manungda wangoi kendra gi manung chanba pawbitek Muslim wangoi oina Muslim amadi wangoi hyang thang palaki Muslim singda khuraizam loken gate oina bina water tanker manga season aduna ising yanthokre BJP Manipur Unit India Sports Sangha ki Vice President Oriba Manohar Mayum Boris ki wangkai ningthem pukri mapal da leiba yumda ngarang numidang bom mama thamzilam le hari thaudos ki matang da M Boris na haiki bada mahana imung da ledingai da bom asi mahaki gate mamang da thamzilam bani mahana BJP Manipur Unit ki India Sports Sangha ki Vice President oina thaupu ba hobadagi tha asi tang tara manga da mapu fam asidagi resign tawgadabani haiduna nongmai maruga loina na aiba piramba lekhre handaki asisu masiga mari leinana chathrakpa thawong oigani Vap tanadaba kaya lerabasu wari sanaraga waroisin purak minabana fai madunatana mi sokpa sibe yaba thawong chathaba asi matung tarakpada tawbiganu haina fonduraki Ukrul Praja Singhi Yenglaga Infalda Guest House ama Sabio haina Fungya Welfare Association gi President Premi Sangana Fondokre Association asigi atai thaupuba singyauna ngasi Manipur Press tapta pangtopa pawmi singa unaba amada mahana makha taraduna Ukrul dagi Infal tamna lakpa amadi hankiba matamda Praja Singna khudongchadaba kaya mayoknari Ukrul da hanba matamda khudongchadaba mayoknari ba asi koknanaba Manipur Sarkar gi mari leinaba singna miyeng changbiduna Infal da Ukrul House ama Sabio Fondokhe Lai handing ba yang wong na ikoi na nong magi jarama da lek nong ma lek pa sida rupa 30 40 50 asigo badalawni wa natrabadi hotel la dai dadi yam ridu na ikoi gi missing si lai bangam da bani adugi da maruina awa pa singo mateng pangin pa sinde NSCN GPRN ki Jeliano region da thabak tawnaba anova administrator singkhal le haina lubasigi MIP da gi thadro pachero amana khanglali Amson Dangmaina Regional Chairman Robinson Panmaina Regional Secretary amadi Athika Maina Regional Finance in Charge ni haidi Mapal lebak singda mahiri singda tongan ba lam singda mahi tamnabagi damak ngasi Classic Hotel da International Education Expo Inglisani tara mga pangthokre AS Education Trust Infal amadi Parents Association for Manipuri International Students Manipur anina sinduna nominini chupna Education Expo asi chathagadabne ngasi hodopagi thoramda Bangladesh ki TMSS Medical College ki chairperson Hosna Arabegam Trust asigi Alhas Haji Salahuddin Khan Philippines amadi Kazakhstan gi maruiba miyoi kya susaruya ki malem gi education system asida mahiri singna compete toba ngamna ba Bharat yauna tongan ba lebak singda mahiri singna chatning ba line sing mapung fana leiri haina wangang ki singna fongdona ki mama mapa amadi mahiri singna munna medical engineering IT amadi atai lam kayagi afaba institute singda tamanduna human resource develop tawba tangai fadi haina fondona ki Waitho water supply scheme asi paikhapa matamda lamda madugi praja singa sarkar ga yanakiba wafam sing thabak taw onthorok tabadagi Samantangkul Village Authority na laliba Jun kuntra fabugi matam piduna chapsaba thabak paikhalaknaba sarkar gi puning chingsilagi Thabak paikhalak taba tarabadi authority asina maira paibi amadi atai loop singa kusamnaduna akadba khongjang changsilagani hairi haukiba jungi tang tara tarutagi authority amadi maira paibi singna scheme asigi ising pibagi thabak thingduna lakpani ngasi authority gi miyo sing amadi atai loop singi miyo kya yauna pangthokiba paumi singa unaba amada miyo kya na water supply scheme asi sananaba lam acre mari dasmi manga dan tauki sarkar ga yanakiba matung ina miyo khara thabak hapa church ama saba thaknabi ising amadi mai fangan ba yauri Irilgung Police Station gi OC na Village Authority gi Chairman amadi wari sanasi haina che tharakpabu yaningdaba fondroli Strike ban tawraga government na sigumbagi issue se lochannaba ngaibdu ngaibignu aduna sugumba akanba action ja changakringai da government gi side gi sugumba afaba negotiation amma burakpiyo BJP Manipur Pradesh ki Sports Sangha ki Vice President M Boris Sharma gi wangkai ningthem pokri mapal da leba yumda ngarang numidang hand grenade ama thamlambabu yaningda pofongdotuna wakan bifam chathakre wakan bifam aduda yumlakta bom thamjilamba yaningde habana chingba play card kaya sizinaki saruya ki bi amana penda wapam kaya fongdoraki yumlak marak tasmana thambiramiba bom nung khangde nongoi maru khangde si akoigi aso engam thogadi praja mayam koi leiriba koi yumlong kairona desu awaba ta duini ba aduna pot se karamba sanstana kari nuai tabagi kari matangi thambiramuno adu yenjana phajana
ꯈꯪꯍꯟꯕꯤꯕꯁꯦ ꯄꯥꯝꯖꯩ DIC Tamenglong Sinduna Hidak Obeya Pambi Yangang Amasung Singi Make in Manipur Mission gi Sarogama Oina Awareness Program among a seat Kopum Gaidim Zang House the Pantokre Toromasida DIC Tamenglongi General Manager and Joy Kumar EO Rangkong Ning Susariaki Kulkulum Doidagi Lomi Johunga Kuntrana Saruya Bagaloina Kopungi Yimtong Kodimakta Tabak Pin and Nabagi Damak Lebak Lehawa Chanaba Hidak Pambi Amadi Ate income Laka the Batabak Sing Pakanaba Ware Loki Nitya Pachuthek BJP office mamandagi Imphagi to Lihal Airport Mapafauba kilometer Taruk Dasmik Ama Taruk Shangba Lambigi Median Sabagi Tabak Tang Taba Ama Kangtrika Tabak Shuba Hausin Bahaiba Si Malem Gimapam Amata the Chanade Lamdam Asida Suchanava Yaro Hana KCP Poire Maite Lupke Publicity Secretary Malem Wamba Maite Gichirolaman Haidi Chief Minister Su Kuchabi Yengduna Miamgi Lantum Matnaba Honabagi Tabak Makatana Jatharoi Davani PWD gi officials in Tabak Asibu Suriba agency da Mato Habliba Asigi Masana Tokiba Aranba Sing Numit Humnigi Manunda Singdokadabani Karigumba Singdok Tabatarabadi PWD gi Matakta General Strike Kauragani Haidi Hauzik Sanabagi Pau Masigi Sanabagi Pau da Kumarthoi Suba State Level Bharatiam Competition gi ahanba position Thawal District ki represent tawriba Evergreen Flower English School Thawal na takre Department of Youth Affairs and Sports Kumalapang na Sindra Kumalapang Sports Complex da leba Bal Bhavan Manake Indo Hall da District amadi Subdivision gi School Taramathoy na saruk yaduna Kumarthoi Suba State Level Bharatiam Competition pangthokre Tarumasida Yaski Secretary RK Dinesh Yaski Director N Ashok Kumar amadi Yaski Joint Director Sports Case Promoda Susariyaki competition asida Thawal district ke represent tawriba Evergreen Flower English School Thawal na Humudra Dasmik ani mga Ukrul district represent tawriba OTC Junior Academy na point humfu fangduna ani suba amadi Imphal East district represent tawriba St Anthony High School na Yangkai Mapan Dasmik ani mga fangduna ahum suba takre ahanba ani suba amadi ahum suba tarabasingda trophy galoinana sale oina lupa lising tara nipan lising tara taruk amadi lising tara mari piki Thasigi Tangkunipanda Chennai the Pantokadriba All India Chess Federation ge annual general body meeting Yauruna ba Manipur Chess Association dagi S Jogendro Amadi NG Deva ngasi ayuk Imphal thadokre Bharat ki atai mafam da pangthopago Manipur da su Olympic Day gi thoram Fraternity of Sports Person Manipur na sinduna Polo Ground da leba All Manipur Sports Association gi conference hall da pangthokre thoramasida All Manipur Football Association gi General Secretary L Ranjit Roy All Manipur Volleyball Association gi President L Krishna Chandra Secretary Inaucha amadi All Manipur Athletic Association gi President L Ranjit na thoramapu sing oike Defending champion RK Bhogena point nipan fangduna kumanga suba case Anau Singha Memorial State Level Open Chess Tournament ki amuk hana champion oikre Manipur Chess Association gi miyeng makada Kwakaichal Chess Club na sinduna Imphal College Multipurpose Hall da rated player kuntra manga yauna punna chess sanaroi marfudra nithoina saruk yaduna chathakiba kumanga suba case Anau Singha Memorial State Level Open Chess Tournament ngasi loisin Luisan bagi thoramda Lok Sabha gi MP Dr. T Mania MLA RK Anand amadi Kwagaichal Chess Club ki President S Rasina thoramapusing oike ngasi aroiba mapan suba round gi sanakiba match singda RK Bogena Lal Gopal Sharma bu maithiba pituna tournament asigi champion oikibani atopa table singi sanakibada Ningthem Sankar Somokanta Apollo Sana Binitana magi lambabu maithiba piki Tournament asigi champion oraba RK Bhogenda trophy galoinana lupalising kumanga ani suba position taraba Y Sankarda lupalising taranipan ahum suba position taraba O Ningthemda lupalising tara mari suba position taraba L Atembida lupalising taret mga suba position taraba M Bangkimda lupalising mga PK tournament asigi taruk suba position taraba T Manikanta da lupalising ahum amadi taret subadagi taranito suba position taraba Sanaroi singda lupalising ani PK Best Girls ki mana Y Yaisana na takre Best Boys ki mana na N Yuhen mana take khwaidagi naha oiba amadi ahal oiba chess sanari singdasu sel gi mana piduna puning thawat ki First Royal Cup Invitation Football Tournament ki ngasi sanakiba ahanba match da Avian House Khongampat na
Aurora FC Lafam Kunobu goal Mari Amada Anisuba Metsta Musa Mezorkulna United 11 bu goal Nepal Sino da Maitiba Pikre Hayang Ahanba Metsta Royal FC Team A Amadi F Thongjuga Sanagani Anisuba Metsta Maibakul FC Amadi Angtha FC ga Sanagani Ahum Suba Metsta Basai Thamaban Takro FC ga Sanagani Mission Blind School Hacker Poppy bu government na Lokshin View Haibada Chief Minister Amadi Education Minister na Tabak Oina Pangtok Pirakani Haina Kayara Khana Thazaba Pirabasu Ngasifawa Tabak Oina Ontok Pidre Haina Pen the Fondola Duna School Asigi Mahiri Singh Amadi Ojasing na Ngasitagi National Highway Infal More Lambi Hacker Poppy gi Lambi Mapalda Sidjifa Wachara Hemagi Kongjang Changsim Bahokre School Asigi Student Union gi General Secretary Akham Maringna Luchingduna Changsiliba Kongjang Asida Mahiri Singh da Natana School Asigi principal amadi atai staff sing su saru yaki masi fawda government na thausabi rabadi chief minister gi banglo mamangda makata na chara henbagi thabak changsingani hairi full fledged tobire gi hai bise haje bakya thambire tarik manga mak asida tarik manga da aikoi gi cabinet decision lei adu ai puthok charge hai bane adu asisu puthok pi bangam puthok pi dre adana hojik angang singsidi asana phona public donation aduga church donation na khra kha hingbisi ai ngamdre ai ahan oire maramaduna staff singsi yam ware yam long suffer oire dolok phangdre mamit ubak kaya kaya di shell thadaraga paisa thadaraga makhoi gi damakta fund thadaraga financial assistance school government lokhat liba government school na hadna patun leiraba adu phawda makhoina sumana jengshino lei Sports and Youth Development Association Saida Thawal Athopam na Sinduna Thawal Athopam Makhalekai Hekreng Makhong Ground da Team Kuntaruk na Group Nipanto na Kaidokuna Chatariba First Saida Trophy State Level Men's Open 9-a-side Football Tournament ki ngasi sanakiba ahanba match da WFC Moirangkhom na Nasa Sekong Sek Ngaibu Goal Amasinoda Anisuba match da SBR Nongdamna WCYC Waithau Chirubu Goal Manga Mari da Maitiba Pikre Hayeng ahanba match da TCPT Top Singtha Amadi TRFT Team A Athopamga Sanagani Anisuba match da YWA Wangoi Amadi 7 Star Hiroka Sanagani Ngasino Mugi Oba Ingasai Pau Pizari ICAR Lamfel Pataki Fangba Pau Metungina Ngasigi Kwaitaki Saba si degree Celsius Kuntareni Kwaitaki Ingbana degree Celsius Kunitoi Dasmik Anini Nungsita Yawa Ising Manugi Chang Ayukta Chada Marfutare Nuntiltana Chada Marfudra Tareni Nongjugi Chang Millimeter Kunmari Dasmik Marini Loisla Pudamaru Pamukana Pizari Handak ADC Mikhalda Mai Palaba Mui Sinda Kulai Pibisina Kihanbagi Tabak Depana Chatari Haina Deputy Chief Minister Gakangamna High Nursamana Anabasinda Seasonariba Wahaiwata Amadi Mo Matawadu Layabagi Hida Makal Amani Haina Health Minister Funjatang Tonsingna High Grade Amadi Hayendagi Indira Gandhi National Old Age Pension Kendra the Chalaga Yantolagani Haina Social Welfare Minister A.K. Mirabaina Pundukre Nasigi ISTV Pijaba Paumata Susinjari Ming Tabri Bisumukana Krunjari